State Lengangna Paugilam the Piba Quaitagi Wangwamana State Journalist Award Paumi Tareta Landhokre, Aranba Pau Kandok Naba Paumi Singna AI Bukulai or in a season Naba Matautai, the Nakugi director, NG Utam Natamlagli. So the Langni say was a Santa Quigi Paumigi rules to Kimatic Chow. Haidi Kadai de Kari to E, Achumba Pau Kayam, Piri, Aduga, the Singna, Pau. Si kadai phobo chumna phongi haba simsu yamna mathauta ba koina thengnajabada uja santa pausi haptoraba pausi hapnaba mail da thagraga thokraba pausi ngasai concern ngasai MLA dugi maming yauba yaud si ai isagi own experience da thengnarabani ko haidi madu kapthatpiu khaidana mathang phone tawnaba khotnaba gi matang sisu adum thengnaje sigi matang da how far Akogi Paumi Sing Kadaibo Yauna, Tabak Siang Taure Aduga, Masagi, Kidang, ID muscle power labor, money power labor, Singi Pau, Lapomatam, the Masi, Aduma Makogi Pau, seeing Asagi, bias latana Masida, Tasiang Kadaibo, Jumna, happy, habisi matang, Simusu, the Santa Masisu, Canada Bayada, Matang Lapa. Mean ID Akoju Pau, Lamsi that Tabak Haidi society sida Karigumba contribution Karadi Pirivan ina a Paumi Sudumak bribe to Bayaba Paumi Yawi Kolikainam Yam the Haina Basisudumak no Itabasu Pauba. Sigi Matang Sigumba Imezamakak Paumi Singi Sigumba Imezamakak Laisia was a Santa Masi Kari Kamaina Lakpano Masi Lahaloi Hairagadi Paumi Singna Laugadaba responsibility Makwigi Taugadaba Tabakse Kayam transparency when it with them have Matangsida or the Santaki mode Karakajik Untang Tambioza. Categorically, Paumi have a cigar Canosiga, Sagi podcast story, ma'am say. Sisiga, Sagi channel, ma'am, ladies. Koyi, Sagi, any Magi YouTube channel, Toroga, Pesatana, Honor Pose. Sisiga, Aduga influencers in Siga Moiga, categorically, Aquina, Masi. Workshop kumba kai kumba tawdana adhi atai leidana kwa mari leina ba achumaran ki potse yeng sai ta de adai da kitang role ama lawom cha paumi jing jina kitang hena sacrifice torok gi tangai fatam dile hana dei su tawle paumi jing na kwa paumi ngasi haibo ni akoi social media so yam kal matam jida AI su kal matam jida kari akoi ngasi pau nei nei no ayuk ta kwa pau se ke da wai nei no si sai express ta si happy si pau gi paper gi edited paper sai gi paper gi relevance hai si adum lei na lo do ne ba maram ding sai gi kai noi ga na pau da influence tawga muscle power money power na pau hapan ba natraga hapan da vibe je conflict la kan da EGM natraga sai gi editor guild natraga publisher group tuna mana decide to jab ne ba moi gi emergency meeting pamaga kwa ada akoi na ngasi bawda as an activist oina yengai se social media da hapak pa pau je akoi di social media da hapak pa kholak pa je oi publicity stand gi di yam kanai ko adubu newspaper da yaw na taba publication house ko RNI publicated housing ni na taba ko masi na taba Kanguna Toroko Pausi, a Hodi Tasang a power in low the high Magi, publicity stand in low go. Publicity stand in a low batargasu, Yangway AI roles, Chumma Natraga Aranba, Nata Emily, and a power happy, Natra happy on high pass, the Karigum, Chumba Wagadi, Hapangamba, Matona Leva, Pomi, Kayama later, Sunati, the power hapo with them. Boom dam jalam na ki halak na editor mayum da daptar na tawda hangibo pomi sunati hai tare ko aduna AI laga na di endosi kamay to kaya ngarang hanta international media na international kano give print media ki platform na traga visual media ki platform da yam chaw na role lori ba Pakistan ki da don na newspaper ma lei se mana AI da pawi halu ki AI de copy to paste to san ba da makada AI ki meter macha ma AI na print ong ko adu bo yaw na publish to salak gi pot ma yam chaw na hojik circulate to le ne BBC na ba da British Broadcasting Corporation jina ba da mana public ta kasai Facebook page da kai da Twitter da hapak ta na ko si le ne aduna edit na kan oge ngasai gi editor gilgi adagi publication housing gi relevance adum lai gani aduga ngasai adum lai ni then ngasai gi kanogi kani ko anoba tholakpa channel sing adagi public influencer gi yam noi ta bamna kawai to ge da ko India da influencer sing je ma ngang ning badanga abusive oi gera
ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗ ꯑꯩꯁꯨ ꯃꯥꯏꯅꯦ ꯑꯩ ꯆꯦꯅꯦꯜ ꯑꯃ ꯑꯩ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦꯅ ꯑꯩꯒꯤ ꯄꯣꯗꯀꯥꯁ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯃꯒ ꯍꯦꯛꯇ ꯃꯤꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯄꯨꯡꯇꯧ ꯇꯧꯔꯒ ꯍꯦꯛꯇ ꯃꯗꯨꯗ ꯌꯥꯔꯒ ꯆꯠꯄꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯌꯥꯝꯕ ꯏꯟꯗꯤꯌꯥꯗ ꯃꯔꯨ ꯑꯣꯏꯅ ꯂꯩꯌꯦꯕꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯟ ꯊꯄꯥꯔ ꯍꯣꯏ ꯍꯥꯟꯅ ꯀꯥꯏꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯚꯤꯖꯦ ꯀꯩꯅꯣ ꯍꯣꯏ ꯀꯥꯏꯗ ꯇꯧꯔꯝꯃꯤ ꯑꯥꯖ ꯇꯛꯇꯒꯤ ꯊꯣꯛꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯥꯒꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯁꯤꯁꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯜꯂꯀꯥꯟꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯀꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯃꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯏꯅꯣ ꯏꯚꯟ ꯑꯩꯈꯣꯏ ꯉꯁꯤ ꯐꯝꯃꯤꯕ ꯀꯩꯅꯣꯁꯦ ꯄꯥꯎꯒꯤ ꯗꯤꯁꯀꯁꯟ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯅꯩꯅꯕꯁꯦ ꯃꯁꯤꯗ ꯑꯩ ꯀꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯦ ꯁꯣꯁꯤꯌꯦꯜꯂꯤ ꯑꯩ ꯀꯌꯥꯝ ꯑꯦꯛꯇꯤቭ ꯑꯣꯏꯕ ꯃꯤꯅꯣ ꯑꯗꯒꯤ ꯑꯩꯅ ꯄꯥꯎ ꯅꯩꯅꯕꯁꯤꯗ ꯑꯩꯅ ꯀꯅꯥꯗ ꯀꯌꯥꯝ ꯄ꯭ꯔꯣꯚꯣꯀꯦꯠ ꯇꯧꯏ ꯑꯗꯒꯤ ꯑꯩꯅ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯎꯅꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡ ꯇꯥꯔꯗꯤ ꯆꯥꯏꯅꯥꯅ ꯌꯥꯝ ꯊꯤꯅ ꯑꯃꯨꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦꯀꯣ ꯆꯥꯏꯅꯥꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯤꯡꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯗꯤꯁꯀꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯄꯣꯗꯀꯥꯁ ꯊꯥꯗꯣꯛꯄꯗ ꯃꯗꯨꯒꯤ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯤꯡꯗꯣ ꯃꯗꯨ ꯄꯥꯔꯇꯤꯀꯨꯂꯔ ꯐꯤꯜꯗꯨꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯁꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯗꯒꯤ ꯂꯥꯟ ꯌꯥꯝ ꯀꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯃꯈꯛ ꯊꯦꯡꯅꯕꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯇꯤꯚꯤ ꯗꯤꯁꯀꯁꯟꯗ ꯄꯪꯉꯥꯡ ꯉꯥꯡꯕꯁꯦ ꯃꯤꯒꯤ ꯃꯇꯥꯡ ꯃꯤ ꯍꯨꯟꯗꯅ ꯈꯣꯠꯇꯅ ꯄꯪꯉꯥꯡ ꯉꯥꯡꯕꯁꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗ ꯃꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯅꯠꯇ꯭ꯔꯒ ꯏꯗꯤꯇꯔ ꯒꯤꯜꯅ ꯄꯥꯎꯃꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯎꯃꯤꯁꯦ ꯖꯣꯏꯟ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯐꯖꯅ ꯌꯦꯡꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯡꯀꯔꯁꯤꯡꯁꯤꯁꯨ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯦꯡꯀꯔꯁꯤ ꯐꯖꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗ ꯇꯥꯔꯒꯗꯤ ꯑꯦꯡꯀꯔꯗꯨꯅ ꯉꯁꯥꯏꯒꯤ ꯇꯤꯚꯤꯒꯤ TRPꯁꯦ ꯁꯤ ꯈꯛꯇꯪ ꯄꯨꯅꯕ ꯃꯥꯒꯤ ꯚꯤꯖꯨꯑꯦꯜ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯅꯕ ꯀꯣꯏꯁꯟ ꯁꯨꯝ ꯍꯪꯖꯜꯂꯒꯗꯤ ꯃꯗꯨꯗ ꯍꯪꯉꯣꯏꯗꯕ ꯃꯤꯌꯥꯝꯗ ꯄ꯭ꯔꯣꯚꯣꯀꯦꯇꯤቭ ꯑꯣꯏꯒꯗꯕ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨꯁꯨ ꯄꯩꯁꯥ ꯆꯥꯔꯒ ꯖꯔꯅꯦꯂꯤꯖꯝ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯋꯥꯔꯤꯕꯨꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯦꯄꯥꯎꯒꯤ ꯔꯦꯂꯤꯚꯦꯟꯁꯁꯤꯗꯤ ꯆꯍꯤ 50 100 ꯂꯩꯔꯁꯨ ꯑꯩꯗꯤ ꯃꯁꯤ ꯍꯟꯒꯗꯕ ꯃꯥꯟꯗꯦꯕꯀꯣ ꯑꯗꯨꯒ ꯇꯦꯛꯅꯣꯂꯣꯖꯤꯅ ꯐꯅꯌꯥꯝ ꯆꯥꯎꯈꯠꯄ ꯇꯥꯔꯒꯁꯨ ꯃꯤꯠꯅ ꯎꯔꯒ ꯄꯥꯕ ꯏꯗꯤꯇꯔ ꯑꯃꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯒꯤ ꯗꯔꯀꯥꯔꯁꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯃꯗꯨꯅ ꯁꯣꯔꯠꯀꯠꯅꯤ ꯑꯗꯣ ꯏꯗꯤꯇꯔ ꯌꯥꯎꯗꯅ ꯄꯥꯎꯆꯦ ꯔꯟ ꯇꯧꯕꯁꯤꯗꯤ ꯑꯩ ꯋꯥꯈꯟꯗ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯄꯣꯗꯀꯥꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁ ꯑꯩ ꯊꯧꯔꯤꯌꯥꯜꯂ ꯁꯤꯔꯅꯤ ꯍꯥꯏꯔꯛꯄ ꯂꯩꯗꯅꯀꯣ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯑꯩꯒꯤ ꯖꯒꯥꯗꯨꯗ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯃꯛ ꯂꯥꯜꯂꯦꯅ ꯍꯦꯛꯇ ꯚꯦꯔꯤꯐꯥꯏ ꯇꯧꯁꯜꯂꯛꯄ ꯐꯦꯛꯇꯔ ꯌꯥꯝ ꯂꯥꯛꯑꯦꯕ ꯁꯤꯒꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯩ ꯑꯃꯨꯛ ꯁꯥꯊꯤꯕꯁꯤꯅ ꯀꯩꯅꯣ ꯀꯥꯟꯗ ꯃꯁꯥꯒꯤ ꯄꯥꯎ ꯆꯦꯅꯦꯜ ꯂꯤꯡꯈꯠꯂꯛꯄꯁꯦ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯆꯦꯄꯥꯎ ꯂꯤꯡꯈꯠꯂꯛꯄꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯕꯥꯏꯁ ꯑꯣꯏꯗꯕ ꯌꯥꯝ ꯄꯕ꯭ꯂꯤꯛ ꯁꯦꯟꯇꯔ ꯑꯣꯏꯕ ꯄꯥꯎ ꯍꯥꯞꯄꯒꯤ ꯀꯜꯆꯔꯁꯦ ꯈꯔ ꯍꯟꯊꯔꯛꯄ꯭ꯔꯥꯀꯣ ꯑꯗ ꯁꯤ ꯄꯥꯎꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯞꯄꯛꯑꯗꯤ ꯁꯔꯀꯥꯔꯗ ꯆꯩꯕꯗ ꯃꯌꯥꯝꯅ ꯂꯣꯏ ꯆꯩꯔꯕ ꯃꯁꯤ ꯆꯩꯗ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯅꯤꯁꯤꯀꯥꯟꯇꯒꯤ ꯄꯥꯎꯆꯦꯅꯦ ꯑꯗꯨꯅꯅꯦ ꯃꯉꯣꯟ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦꯅ ꯍꯦꯛꯇ ꯑꯦꯖꯨꯝ ꯇꯧꯁꯟꯈꯤꯗꯣꯏꯅꯦꯕ ꯋꯥꯔꯤꯕꯣꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯔꯥꯕꯟꯇ ꯍꯣꯏꯒꯤ ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯇ ꯇꯧꯕꯅꯤ나 ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯥꯏꯗ ꯑꯃꯨꯛ ꯌꯥꯎꯔꯛꯇ꯭ꯔꯦꯅ ꯈꯜꯂꯣꯅꯦꯀꯣ ꯌꯥꯎꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯒꯣꯔꯃꯦꯟ ꯅꯛꯅꯕꯅꯤ ꯑꯗꯨꯅꯅꯤꯒ ꯍꯦꯛꯇ ꯑꯦꯖꯨꯝ ꯇꯧꯁꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯥꯎꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯣꯅꯤꯛꯁꯦꯀꯣ ꯉꯁꯥꯏꯒꯤ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯌꯥꯝ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯄꯥꯎ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯆꯦꯄꯥꯎ ꯃꯌꯥꯝꯁꯤꯗꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯕꯗꯅꯥꯝꯗꯤ ꯆꯥꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯇꯕꯨ ꯄꯋꯥꯔ ꯃꯣꯡꯒꯔꯤꯡ ꯇꯧꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯃꯔꯛꯇ ꯄꯥꯎ ꯍꯥꯞꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯞꯄ ꯌꯥꯔꯣꯏꯅ ꯇꯧꯔꯛꯑꯀꯥꯟꯗ ꯏꯗꯤꯇꯔꯁꯤꯡꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯦ ꯃꯁꯤ ꯊꯦꯡꯅꯍꯟꯗꯕꯤꯗ ꯆꯦꯄꯥꯎꯁꯤꯡ ꯚꯤꯖꯨꯑꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯡꯅꯦ ꯂꯧꯔꯀꯥꯟꯗ ꯃꯣꯏꯕꯨ ꯁꯥꯇ꯭ꯔꯅ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯕꯨ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯊꯝꯕ ꯁꯨꯃꯥꯏꯅ ꯄꯥꯎꯃꯤꯒꯤ ꯑꯃꯗꯤ ꯄꯥꯎ ꯐꯣꯡꯕꯒꯤ ꯄꯣꯠꯁꯤꯗꯗꯤ ꯌꯥꯝ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯤꯡꯒ ꯄꯣꯗꯀꯥꯁ ꯇꯧꯕꯁꯤꯡꯒ ꯆꯦꯄꯥꯎꯒ ꯑꯗꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯁꯤꯒ ꯃꯥꯟꯅꯅ ꯄꯨꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ